Twin Cookie narco terrorist signa chatharak palanda laikhidraba CH Lamyanba gi aroiba mathou mangam pangthoklagani damak Jenims mortagi laikhidraba gi hakchang lauduna mayum tamna pukre. Twin Cookie narco terrorist signa chatharak liba mihat mpun gi thabak asi loisindaba maramna lamdam asigi chamjaraba praja kaya lepa leitana hatlagli miyoi lising kaya hatlaga irang asi street amadi center na loisingadauribano haina Twin Cookie narco terrorist singi attack da laikanaba ngamdana laikhidraba CH Lamyanba gi apopa CH Ibotombana lengakta pendaba fungdorakle. Misi asigi matangda sem kiba JAC amadi CM ga yanaba purakpadagi ngasi aroiba mathou mangam Tauraba matungda moirang purel tumukongda leiba mahaki yumda aroiba mathou mangam pangthoklagani damak Jenims mortagi lauthokpada wafamasi paumisingda fongdokibani mahakna makhatana hai thokliba lanasi loishinaba sarkar asina karigumba khungthang amata paikhattaba amadi hotnadaba asi nuaite miyoi lising kaya siraga lan asigi solution purakadauribra natraga Manipur asi utki mapai oihalaba matung sarkar asigi aningbadu thungadauribra haina hangladuna tasengna irang asigi solution purake haina khalaga India amadi Manipur government na hotnarabadi karisu kuigada banate Cookie narco terrorist signa chatharakli ba mihat mipungi thabak asi kayam kuina sarkar asina yengduna leigadoribano Twin Cookie narco terrorist signa chatharakli ba mihat mipungi thabak asi atuba matamda paliba street amadi center lengakna loishin biyo haike mayam amagi mamitagi mapi sintharaga laipak se mai hauna saaga maduda center amadi Manipur sarkarna nungaigadaba oitaradi Manipur si center amadi Manipur sarkarna loisan biro natragati akhoi khangwada yangware Cookie narco terrorist na tawriba thabak se atuba matamda loisan binaba tawbiyo amadi solution pubiro center amadi Manipur sarkarna Manipur miyamgi unsise amutadi kanbiyo haiba wafamsi thamjagi Ramda laikhidraba khulngakpa athoba chinga kham Lamyanba gi hakchang Jenims ge mortagi miyoi cha kayana luchingduna laikhidraba gi pokna fam lamdam oiriba Imphal East District ki andro kendra gi manung chana leiba tumukhong tamna puthabagi lambida miyamna thoraktuna pendabagi kholau kaya laukhipaga loinana laikhidraba gi mafamda lai chaiduna ikai khumnaba utkhre lekai gi miyam aduna igi laman ina singani Manipur gi saktam kaiba yaroi haibana jingba kholau sing laukhi